ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯉꯁꯤ ꯑꯝꯇꯪ ꯍꯥꯏꯒꯦꯀꯣ. ꯃꯩꯇꯩꯁꯤꯡꯅ ꯃꯣꯏꯅ ꯒꯣꯕꯔꯃꯦꯟ ꯄꯥꯏꯔꯒ ꯕꯤꯔꯦꯟꯅ ꯒꯣꯕꯔꯃꯦꯟ ꯄꯥꯏꯔꯒ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯂꯤꯠ ꯇꯧꯕꯒꯤ ꯃꯣꯏꯅ ꯀꯨꯀꯤꯁꯤ ꯎꯁꯤꯠꯇꯕ ꯇꯧꯔꯒ ꯃꯣꯏ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯈꯟꯕꯒꯨꯝꯅ ꯉꯝꯗ꯭ꯔꯕꯒꯤ ꯀꯨꯀꯤꯁꯤ ꯃꯣꯏꯅ ꯉꯝꯗ꯭ꯔꯦꯕ. ꯑꯗꯣ ꯃꯣꯏꯁꯦ ꯏꯀꯥꯏꯕꯒꯤ ꯑꯗꯨꯒ ꯏꯀꯥꯏꯔꯒ ꯃꯣꯏꯅ ꯂꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯇꯥꯡꯈꯨꯜꯗ ꯃꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯦ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯏꯀꯥꯏꯕꯒꯤ ꯃꯥꯒꯤ ꯆꯤꯟꯕꯥꯟꯗ ꯑꯗꯨꯝ ꯍꯥꯏꯗꯧꯕꯗꯨ ꯏꯀꯥꯏꯕꯒꯤ ꯃꯣꯏꯅ ꯀꯣꯏꯅ ꯐꯖꯅ ꯇꯧꯔꯒ ꯇꯥꯡꯈꯨꯜꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯀꯣ ꯇꯧꯕ. ꯑꯗꯣ ꯇꯥꯡꯈꯨꯜꯅ ꯑꯩꯈꯣꯏ ꯂꯥꯟ ꯀꯥꯞꯅꯕꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯑꯃꯨꯛꯀ ꯇꯧꯕ. ꯑꯗꯣ ꯈꯨꯟꯒ ꯃꯩ ꯊꯥꯔꯛꯇꯅ ꯃꯤꯒ ꯍꯥꯔꯛꯇꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯗꯣ ꯑꯍꯨꯝꯇꯪ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯃꯣꯏꯁꯤ ꯉꯥꯎꯔꯦ ꯑꯃꯨꯛꯀ. ꯑꯗꯣ ꯃꯣꯏ ꯑꯃꯨꯛꯀ ꯃꯩꯇꯩꯅꯁꯨ ꯌꯥꯗ꯭ꯔꯦ ꯇꯥꯡꯈꯨꯜꯅꯁꯨ ꯌꯥꯗ꯭ꯔꯦ. ꯃꯣꯏꯅ ꯑꯃꯨꯛꯀ ꯃꯅꯤꯄꯨꯔꯗ ꯈꯔ ꯅꯥꯒ ꯂꯩꯕꯁꯤꯡꯗ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯗꯨꯝ ꯀꯣꯏꯔꯒ ꯀꯩ ꯍꯥꯏꯁꯤꯔꯥ ꯃꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯉꯥꯏꯒꯤ ꯌꯥꯝ ꯂꯨꯅ ꯆꯥꯟ ꯇꯧꯋꯦꯕ. ꯑꯗꯨꯗꯤ ꯏꯀꯥꯏꯕꯩ ꯋꯥꯅꯦ. ꯀꯩꯅꯣ ꯇꯁꯦꯡꯅ ꯅꯥꯒꯥꯁꯤꯡꯗꯤ ꯅꯥꯒꯥ ꯑꯦꯟ ꯀꯨꯀꯤ ꯏꯁ ꯕ꯭ꯔꯥꯗꯔ ꯀꯣ. ꯀꯨꯀꯤ ꯅꯥꯒꯥ ꯃꯤꯖꯣ ꯕ꯭ꯔꯥꯗꯔꯅꯦ. ꯂꯨꯁꯩꯗꯣ ꯃꯤꯖꯣꯔꯥꯝꯗ ꯑꯩꯈꯣꯏ ꯕ꯭ꯔꯥꯗꯔꯅꯦꯕ. ꯇꯥꯡꯈꯨꯜꯒ ꯃꯩꯇꯩꯗꯤ ꯇꯣꯉꯥꯟꯅꯩꯌꯦꯕꯀꯣ. ꯇꯥꯡꯈꯨꯜꯁꯤꯡꯅ ꯀꯤꯈ꯭ꯔꯕꯒꯤ ꯃꯣꯏꯅ ꯅꯥꯒꯥꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯔꯅꯕ ꯑꯗꯨꯗ ꯇꯧꯔ ꯂꯩꯅꯤ. ꯏꯔꯣꯡꯁꯤꯗꯤ ꯑꯩꯈꯣꯏ ꯅꯥꯒꯥꯒ ꯀꯣ ꯀꯨꯀꯤꯁꯦ ꯕ꯭ꯔꯥꯗꯔꯅꯤ ꯀꯣ. ꯃꯩꯇꯩꯒ ꯇꯥꯡꯈꯨꯜꯁꯦ ꯕ꯭ꯔꯥꯗꯔꯅꯤ. ꯑꯗꯨꯒ ꯂꯥꯁꯇ ꯑꯃ ꯍꯥꯏꯒꯦ. ꯀꯅꯥꯒꯨꯝꯕ ꯇꯥꯡꯈꯨꯜ ꯅꯠꯇꯕ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯗ ꯂꯩꯔꯝꯕ ꯍꯥꯏꯗꯤ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯈꯨꯟꯗ ꯄꯥꯜꯂꯝꯕ ꯃꯤ ꯂꯩꯔꯗꯤ ꯅꯣꯏ ꯍꯣꯡꯊꯣꯛꯄ ꯌꯥꯔꯦ. ꯃꯇꯝꯁꯤ ꯌꯥꯔꯛꯇ꯭ꯔꯦꯕ. ꯇꯥꯡꯈꯨꯜꯈꯣꯏꯒꯤ ꯍꯦꯟꯖꯤꯟ ꯑꯃꯨꯛ ꯇꯧꯔꯕꯅꯤꯅ ꯍꯣꯔꯦꯟ ꯇꯥꯡꯈꯨꯜꯁꯨ ꯅꯠꯇꯕꯗ ꯑꯋꯥꯕ ꯁꯣꯛꯗꯅꯕ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯗ ꯂꯩꯕ ꯃꯤꯁꯤꯡ ꯀꯣ ꯇꯥꯡꯈꯨꯜ ꯅꯟ ꯇꯥꯡꯈꯨꯜꯁꯤꯡꯗꯨ ꯈꯔ ꯆꯤꯡꯊꯣꯛꯎ, ꯈꯔ ꯍꯣꯡꯊꯣꯛꯎ. ꯅꯠꯇ꯭ꯔꯗꯤ ꯑꯔꯦꯝꯕꯗ ꯑꯋꯥꯕ ꯅꯪꯒꯅꯤ. ꯉꯁꯤ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯐꯦꯁꯕꯨꯛꯀꯨꯝꯕ ꯋꯥꯆꯞꯀꯨꯝꯕꯗ ꯃꯣꯏ ꯅꯥꯒꯥꯅꯤ ꯍꯥꯏꯔꯁꯨ ꯅꯥꯒꯥꯁꯤꯡꯅ ꯄ꯭ꯔꯦꯁ ꯇꯧꯕꯗꯣ ꯅꯈꯣꯏ ꯐꯪꯉꯨ. ꯑꯗꯣ ꯑꯩꯁꯦ ꯑꯁꯦꯡꯕ ꯅꯥꯒꯥꯅꯤ ꯍꯥꯏꯔꯗꯤ ꯇꯥꯡꯈꯨꯜꯗꯒꯤ ꯂꯥꯞꯊꯣꯛꯎ. ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ. ꯃꯩꯇꯩꯗꯤ ꯑꯩꯈꯣই ꯇꯧꯅꯤꯡꯗ꯭ꯔꯕꯅꯦ. ꯃꯩꯇꯩꯗꯤ ꯑꯥꯗ ꯃꯌꯥꯏꯗꯀꯣ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯈꯔ ꯂꯩꯔꯕꯅꯤꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯩꯔ ꯌꯥꯔꯦ. ꯍꯧꯖꯤꯛꯁꯤ ꯇꯥꯡꯈꯨꯜꯁꯤꯗ ꯍꯧꯔꯛꯄꯅꯤꯅ ꯀꯅꯥꯒꯨꯝꯕ ꯇꯥꯡꯈꯨꯜ ꯅꯠꯇꯕ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯗ ꯂꯩꯕ ꯃꯤ ꯑꯗꯨꯒ ꯇꯥꯡꯈꯨꯜꯒ ꯌꯥꯝꯅ ꯇꯤꯟꯅꯒꯅꯨ. ꯑꯔꯦꯝꯕꯗ ꯀꯣ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ. ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯤꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯂꯩꯔꯒ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯑꯩꯒꯤ ꯎꯔꯦ ꯁꯤꯡ ꯃꯩ ꯊꯥꯅꯉꯥꯏ ꯀꯣ. ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯁꯤꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯔꯥ ꯇꯧꯔꯦ ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯔꯣꯏ. ꯃꯩ ꯍꯧꯔꯛꯄ ꯂꯝ ꯃꯩ ꯆꯥꯛꯄ ꯃꯐꯝꯗ ꯅꯈꯣꯏ ꯆꯣꯡꯁꯤꯜꯂꯗꯤ ꯑꯋꯥꯕ ꯇꯥꯕꯅꯦ. ꯃꯩꯗꯨꯅ ꯃꯃꯤꯠ ꯌꯥꯎꯗꯕ ꯀꯣ ꯑꯀꯪꯕ ꯃꯐꯝꯗ ꯑꯗꯨꯝ ꯆꯥꯛꯄꯅꯤꯅ ꯀꯅꯥꯒꯨꯝꯕ ꯇꯥꯡꯈꯨꯜ ꯍꯥꯏꯕꯁꯦ ꯕꯤꯋꯦꯌꯔ ꯑꯣꯐ ꯇꯥꯡꯈꯨꯜ ꯀꯣ. ꯕꯤꯋꯦꯌꯔ ꯑꯣꯐ ꯗꯣꯛ ꯅꯠꯇꯦ, ꯕꯤꯋꯦꯌꯔ ꯑꯣꯐ ꯇꯥꯡꯈꯨꯜ. ꯑꯗꯣ ꯇꯧꯗ꯭ꯔꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ. ꯇꯥꯡꯈꯨꯜ ꯈꯤꯇꯪ ꯅꯠꯇꯦ, ꯃꯩꯇꯩꯗꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯒꯅꯨ. ꯑꯗꯨꯒ ꯑꯩꯈꯣই ꯀꯨꯀꯤꯗꯁꯨ ꯇꯤꯟꯅꯒꯅꯨ. ꯍꯣꯔꯦꯟ ꯑꯋꯥꯕ ꯇꯥꯒꯅꯤ. ꯁꯤ ꯑꯍꯨꯝꯁꯦ ꯃꯅꯤꯄꯨꯔꯒꯤ
mấy chắc hộp đồ mới xì cookie mấy tây tầng khuôn nè khá đi xin nè hay đi thấy độ mỗi đi thấy độ có beware of tầng khuôn beware of cookie beware of mấy tây tổ đó nói gì khoai gì phá bạ hay bị này có nóc nó xem na pot pura chất bari na khôi na kari nát tabi đặc khai là đi nói đầu qua cái này cái nào hai bên sẽ chung ngắc hai bên này có hồi cái nào hai bên sẽ tầng nan tầng khul nan cookie nan mấy tây sinh chắc xí lu hai bên sẽ xí đalo xí lại cái